सिमा हंजदुना मयामगा लेनाजरिबा सउदबा मरी असिना आइबु अवाबा कावहनबिरे मयामबुसु आइना कावजरोय मयाम ngasisu mahausagun ai isai amatang khudol tamjage mayamgi mafamda isai taminase yaiko mayam isai asibu tabiringai manungda mayamna kaubigano mayam lakta ekhoisu haiba channel asibu subscribe tobiramo amasung like nambiramo makhata na thagatsarakpa video singda su mayamna support pibiyu share tobiyu mayam lakta aikhoisu nungsibiyu isai haujaraglage ai isai sibu tabiraga mayam nokthokbiyu ngahaktang oirabasu awa pothabiyu jillaba matam mayamgi oina khajiktang kaithokpiraga isai asimadi mayam aigi sahi matangsiga kitang di sana ba wat ba male aduna adu rasu adum ai sajjarage mayam yahtang taminase nangi wakhalda nokjabi aine nambu dabada kapsabi aine nangi wakhalda nokjabi aine nambu dabada kapsabi aine pukning nungsina jingjabada ikai basu khandrabi oirabini nungsi hekta hairage nangi wakhalda nokjabi aine pagi pallonda pallipira minogna nogli awaba ama pagi pallonda pallipira minogna nogli awaba ama hainadaba natauli babu ningothamoy singnabara hainadaba natauli babu ningothamoy singnabara thamoy huba haibananna thojanaujabi ni kaurabara nungsi hekta hairage nangi wakhalda nokjabi aine nambu dabada kapsabi aine nangi wakhalda nokjabi aine niku kudingi yenglapara nangi maikai yengna khanjari niku kudingi yenglapara nangi maikai yengna khanjari momonokna misana mi kupta nungsigi nongtha kukitha moida momonokna misana mi kupta nungsigi nongtha kukitha moida thamoy huba haibananna thojanaujabi ni kaurabara nungsi hekta hairage nangi wakhalda nokjabi aine nambu dabada kapsabi aine pukning nungsina yengjabada ikai basu
रवि ओइरबिनी नुंसी हेक्ता हाइरगे नुंसी हेक्ता हाइरगे नुंसी हेक्ता हाइरगे मयाम matang asida loijarage mayambu kaina bidai pijari harau harau hayeng mathangi video da ay amu lakjage